Lilysu mahakna ase hairakpagi maram khangi. Mahakki parents na Mary bu mamo oina loksinba pamdabana aigi inakta mahakki mama soidana lakini khangbagine. Logan so araibi thaduna Lily bu kayam nukside haibadu mahakki mathauduna utli kariso hairamdana chatpa hokhi. Lily karigumba khara ningsinglai aduga Loganda ngaikho aikoi anigi relationship se loirabanina yumdugi maramda chapchaba ama ngangnase aikoi anigi mingda leibanina hojikti tana hobuna phani. Logan chatlambadu chaplepi mahak ngaihakti lengdana adumak leiri tapna leithoraktuna hoi yaine nangna haininglebudu hana hayo. Lily na market value ki matung ina aikoi anigi yumda $3 million mukti ward oirani nangna engonda paisa se piro aduga yumda nangi oiro. Logan ki reaction do Lily na expect tawrubadagi heli. 3 million haiba yumda nang oina lawro aduga engonda tangkhai ambiro ado aidi nongmutabu yumdugi maramda thoina bu khanjilude nangdi paisa khara duda aduk chopa. Lily no fet tawraga sigi paisa se nangna tanbada chahi 5 hena changani aisu khangida Mary ki imung manung paisa yamna pai haiba Win family gi permanent business so real estate ni haiba makoi ki family da Mary khaktane makoi gi chatanauda makha chathanaba leirise aduna tungda nangna makoi gi business pumbada leader oirakani ye sigi natra nangna paisa da job to basari se. Logan response amata pirakte Lily da aduma yengduna lei. Lily na nangna paisa oina pirake su yani aduga yumda nange dum oiro nangna yumdu loge hairadi hapta amagi manungda paisa da engonda piro. Lily ki opinion asida so yaningde haina machindu suplaga lei adu oiragana aina oina paisa do pirage. Lily su yumdo mahaki mama mappa gi paisa khaktana puthoklaga sakhibani mingonda pithokhibadi pamde yumdo uba khuding Logan ningsinglakani khalubada matha sadaba sungamde. Second thought amuk khalubada Logan gi family da aduk yamba paisa tudi leiramloi haiba khangi lo lauraga piraksani haina su khali. Ha karigina nangna yum amagi damakta aduk yamna sopsiliba aigi se yumda chopagi wanate yum sigi matang sima phajana settle tawkhrabadi nakhoiga amuk hana thengnadrabasu yaredana yare hojikidi halo yumda phajana tanaruro nakhoina yum pami natraga paisa pami habada tha amagi manungda khangalo natrabadi legal means sizinarkani aina khaluba punamak aranba mate yaramde nang tasengna cold blooded oiba nupini. Wahai paring se hairamlaga mak hanna phawba yenglamdana chatki thonga sumakhol hongna thingjillami. Lily thongdugi ahoba khonjelduna maki thamoida thoklauna pali chahi 3 da fail tawkiba khuding khalubada karigidi kaploi. Mary amasung Logan gi mamangdadi weakness uthokpa pamdabagi makoida khut thokna khatnaba ngamlibani thamoi manungda hanjina yengdurabadi mahak depress oiribani. Lily numidang thengjilaklaba matam phawba tumba yaramde masabu pukning hantanaba wakhal kaya khali mahaki mitadi aibu yamna conservative oiba nupi dongna uri aiga Mary gadi changtamnaba yaroi munna yenglurabadi Mary na kaplakpada mahaki maithongda mi bu pukning jingsinba ngamba gun amadi yauri masinane mahakna Logan bu laina phariba. Lily numid humnidi mapan sungthok thoktana yumduda rest tawduna lei. Tuesday numitni Lily University gate yorakpada tomtinsu yoraktuna gari khambadu urami. Tomtin gari dagi kumtharaktuna co driver ki thongdo hangtoktuna nupi ama kumtha halai. Nupi da simple shirt ama litlaga kho muktang yoba short skirt ama seli. Nupi da su no fet tawna kumtharakpadu ubada
pure and beautiful oi. Nupidugi chamjaba mataudu ubada educated oiba adum mali. Mi amane hekta kaubada hangoigani. Nahana TV star amaga. Ngasina masak fazaba nupi amaga mo. Mayamna hainariba mahaki oinadi nupi kaya lay habise chungba jani. Matam pumbada Tomthin gi maithong di gentle oi atam season oirabasu mahaki mamiti aduma uam oi. Lilina mahaki manakta changsinduna thagatpa pami. Tomthin na nupiduda utpa expression adu hanaga manade Tomthin gi oinadi nofet tawbasi tangna ui. Lili sumakhoi gi manakta changsiluraga disturb tawgani khanbagi changba ngamde yenglaga lei. Lili so makhoi ani changlakdringai university manungda hana changlai. Second class loiraga Lili thoglakpani logan su class loiraga thoglai. Tomthin de Lili bu ude nupadugi matungda Lili nupaduda kausira kaukumsira chamamnaraga chatli. Lili maning mamangda kana laki haina yengi. Kana su lakpa udrabada khongthang khara yangna thangduna. Professor Tomthin. Tomthin kaurakliba kananu haina laithokdaga yenglai. Sweet smile amaga loinana. Miss Lili. Lili nupadugi mityengdu yengbada pukning wakal pumba attract tawi. Wakalda mapam khuding matang khuding haiba leite. Mahakna ulakliba expression khuding ipakta pakjai. Sinane nupi pumnamakna mahakpu tanariba. Tomthin su mahaki gentle attitude to amuk hanjin kiduna Lili dagi kitang distance piduna lepi. Lili na nangna aigi aruba tanjada mateng pangkiba anirak sure. Masigidama aina sombu thagajari. Somna aigi mateng lailaklabasu adum haibiro. Aina ngamba oiradi mateng amu pangjage. Lili na mahakbu dinner amagi invite tawbudi pami. Adubu hairuraga aina mongonda approach torokpa mankini. Mahakna aibu tawbu ngambini haina lawkibasu yai. Aikhoiga mahakadi status yamna khine. Mahaka khangnabasu ai pamdeda. Tomthin su nofet tawraga adudi kaisu laiba matter natida. Lili ngai haktangdugi oinadi mahaki machindagi wahai amata thoklakpa ngamde. Lili Tomthinda makoktu khara nontharamlaga chatki. Oliviana mahakpu school manungi parking lot ta ngairaga leirami. Mahaki asokpadu su phakre. Lili na haikiba matung inna mahakpu hotpot pijage haina purai. Oliviana gari hek kakhatpaga. Lili ngasidi ai mi amu oi kana mali. Lili na seatbelt of hazalo. Olivia sausinaduna nang aina hangisi tadro kanano haiba khangningdro. Lili su gari du thawba hawraktuna nangdi kana uriba. Olivia ikaina nofet tawraga Tomthin uriba. Lili na aina khanbada nang mangonda interest laiba maliko. Olivia yamna thuna pakhum pirai. Adugi nate he. Mahakna nangi mateng panglise anirak surabani. Aina khanbada mase nangi oinadi laibak phabani. Ngasai mahakna masak matau changkhonbi nupi amaga sulakmina khibani. Mahakna su nupido yamna pamba male. Nupido mahaki girlfriend oiramgani. Phasabani. Nupido aisu uhawe. Aina su Tomthinda aigi mateng pangbagi thagachari hairambani. Ngaihak leibaga Oliviana Logando ngarang university da mahaki resignation formalities handle tawbala ame. Olivia Academic Affairs Office ta thabak tawtuna lei. Personal department tu mahaki office ka room thangnei aduna Logan gi khongthang khuding mahakna khanglibani. Lili sauna gari ge steering wheel da kanna paisinduna mamai mukli. Aina tabada Mary gi family da real estate business tawi hai.
business asida Marygi mateng pangbo oina mahaksu yaramlani. Adunane mahakna stable job oidoba university teacher asida attention pidriba. Olivia na Lily bu themjinba oina mahakki pambomda paiduna nalai. Lily, I'm fine. Makoi ani luxurious restaurant amada hot pot chari. Makoi ani chak lam kibana mi ahum na chagadaba changda chaki. Restaurant dagi thoglakpada shopping mall amada lai. Matamdo winter oisilakpana makoi ani mall dugi masing yamlaba winter suit leirami. Lily na Olivia bu mayumda hana thilai. Olivia seatbelt du unbuckle tawduna Lily da ngaihak yenglaga leiri. Aduga amuk Lily na tongan ma mall dagi leirakpa back seat ta paiduna leiriba package mayam du yengi. Lily, aisu lehorage. Hayengdi nangsu class leiramgani. Hayeng amuk thingnarasi ko. Lily upai leitana no fet tawjai. Olivia Lily da ngathaduna Lily bu konsenjai. Lily gi wakhal munna khangbana. Lily, nang nungai taba kaisu khaluno. Nangi damak matham pumbada ai leirige. Ngasai restaurant da Lily arep akham leitana chaki. Olivia na mahak pu khamlamdrabadi mahak chaba henman khibana vomiting fawba tawramgani. Lily na leirakpa clothes mayam dusu mahak na pambagi nate. Mahak masana tawribado karino khangde wakhal amada lupsinduna leikhibani. Lily sumabukning nungsina mapi tarai. Lily, se, nang adumaina kapkono. Pumnamak hawkini. Nang aina harisi thajaw. Lily sukapna Olivia bu konsili. Ai chalukhige ko. Lily sumayumda halaktuna phamungda poptana hipli. Mahakki mamagi phone call lai. Lily ki parents to Europe pumba koiruraga America da amuk public welfare ki damak lairibani. Nungdang khuding Lily ka mahakki parents ka wari adum sanai. Lily na lokan gi maramda nongmata pallude mahak na makhoi bu wahanba pamde. Lily sukaplubagi wangang bada makhol du khara sithai. Lily, nang kaidoba yaurage? Nang kaplubra? Lily na phone du lapna inthokduna mapi singdo amuk taithokli. Ima, ai kaisu tawdiye. Thonggi bel du khinglai. Lily yumduda matomta leibaga matam thengjalakpaga khara jingnana lei. Thonggi pip holda laklibadu kanano haina yengi. Mapanta lokangi mama ibe jaleblaga leirambadu ui. Lily thongdu khara jingnana tapna hangtoi. Ibe cha hathuna changlaktuna Lily ki makhuta pairaga. Lily, lokana nangonda yam lankre haiba ai khangi. Aikhoi pumbasu nangonda lankre. Nang aikhoi bu amukta ngakpiba ngamgadra. Hanagumna lokan ga amukta nushinabiyo. Lily su mahaki phone du makhutna paiduna nakongda thamlibani. Ibe chana nganglibadu Lily gi mama na su taribani. Phone da Lily su ibe chagi matawduna ngakhali. Phone da Ima, kaisu tawde. Lokan gi mama ne chumna sumlakpane. Ai hojikidi thamage ko. Kona muk tawrage. Ibe cha Lily gi makhuta pairaga thauja leina yengi. Lily, nangdi pukjal chawba imongni. Aikhoibu nangna mukta ngakpiba ngamlaroidra. Lily na hainadabagi mataw utuna nupidugi makhuta lawthoi. Ima, matamsi thengmankre. Hojik athengbasida laklibasibu kai hainingba leige. Ibe chana ai mafam asida nangonda lale haijage lakpane. Logan is such an asshole. Mahakpusu aina thina chaikrabane. Nang amuktadi aikhoibu ngakpiyo. Ima, ai su mahakpu amuktangdi ngakpige haina khankibane. Adubu nakoisu mistress tubu yamna pamkibadaine. Aduna aiga maga hanjinaba haibadumadi aithoklaroi. Lily, aisu nangi babungna haiba wada tung ilubagine. Kari haigadabanu khangdre. Lily nokdaga Nakhoi na ibu pam laise. Noigi mistress to pregnant oiramdabagi natra.
ꯍꯧꯖꯤꯛꯇꯤ ꯅꯤꯡꯉꯝꯃꯛꯇꯕ ꯐꯥꯎꯔꯛꯄ꯭ꯔꯥ? ꯃꯍꯥꯛꯅ ꯄ꯭ꯔꯦꯒꯅꯦꯟ ꯑꯣꯏꯕ ꯑꯣꯏꯗꯕ ꯑꯩꯈꯣꯏꯗ ꯀꯔꯤꯁꯨ ꯅꯠꯇꯦ꯫ ꯃꯤꯁꯇ꯭ꯔꯦꯁꯇꯨꯒꯤ ꯑꯁꯦꯡꯕ ꯃꯁꯛ ꯑꯩꯈꯣꯏ ꯈꯪꯂꯦ꯫ ꯃꯍꯥꯛꯀꯨꯝꯕ ꯆꯤꯟꯊꯤꯕꯤ ꯑꯃꯗꯤ ꯑꯩꯈꯣꯏꯅ ꯄꯥꯝꯗꯦ꯫ ꯂꯤꯂꯤ ꯐꯦꯛ ꯁ꯭ꯃꯥꯏꯜ ꯑꯃ ꯎꯠꯇꯨꯅ ꯋꯥ ꯃꯔꯛ ꯊꯠꯂꯤ꯫ ꯏꯃꯥ, ꯅꯪꯅ ꯉꯥꯡꯕ ꯈꯨꯗꯤꯡ ꯑꯩꯅ ꯑꯃꯠꯇ ꯊꯥꯖꯕ ꯉꯝꯗ꯭ꯔꯤꯁꯦ ꯀꯔꯤꯒꯤꯅꯣ? ꯂꯤꯂꯤꯁꯨ ꯍꯥꯟꯅꯗꯤ ꯃꯈꯣꯏꯗ ꯌꯥꯝꯅ ꯄꯣꯂꯥꯏꯠ ꯑꯣꯏꯔꯝꯕꯅꯤ꯫ ꯍꯣꯁꯄꯤꯇꯥꯜꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯇꯨꯅ ꯃꯈꯣꯏꯒꯤ ꯐꯦꯃꯤꯂꯤ ꯄꯨꯝꯕ ꯌꯦꯛꯈ꯭ꯔꯕꯅꯤ꯫ ꯋꯥꯈꯜꯗ ꯂꯣꯒꯥꯟꯒ ꯑꯩꯒ ꯑꯃꯨꯛ ꯅꯨꯡꯁꯤꯅꯍꯟꯒꯅꯤ ꯍꯥꯏꯅ ꯈꯜꯂꯤꯕ ꯃꯍꯥꯛꯀꯤ ꯋꯥꯈꯜꯁꯦ ꯑꯉꯛꯄꯅꯤ꯫ ꯂꯤꯂꯤꯅ ꯑꯁꯨꯝꯅ ꯔꯨꯠ ꯑꯣꯏꯔꯛꯀꯅꯤ ꯍꯥꯏꯕꯗꯤ ꯏꯕꯦꯆꯥꯁꯨ ꯈꯜꯂꯨꯗꯦ꯫ ꯃꯔꯥꯜꯗꯤ ꯂꯩꯔꯨꯔꯕꯅꯤꯅ ꯏꯀꯥꯏꯕꯗꯤ ꯈꯪꯗꯦ, ꯍꯥꯏꯖꯕꯁꯨ ꯂꯦꯞꯂꯝꯗꯦ꯫ ꯂꯤꯂꯤ, ꯅꯪꯗꯤ ꯄꯨꯝꯅꯃꯛꯇꯒꯤ ꯑꯊꯣꯏꯕꯤꯅꯤ꯫ ꯍꯥꯏꯅꯈꯤꯕ ꯋꯦꯗꯤꯡ ꯃꯇꯝꯁꯨ ꯀꯨꯏꯔꯛꯇ꯭ꯔꯕꯅꯤ꯫ ꯅꯈꯣꯏ ꯑꯅꯤꯒꯤ ꯇꯣꯉꯥꯟꯕ ꯌꯨꯝ ꯑꯃꯁꯨ ꯁꯥꯕ ꯂꯣꯏꯔꯕꯗꯨꯅꯤ꯫ ꯌꯨꯝꯗꯨꯅ ꯀꯃꯥꯏ ꯇꯧꯕ? ꯂꯤꯂꯤꯁꯨ ꯃꯍꯥꯛꯀꯤ ꯌꯨꯝꯒꯤ ꯋꯥꯐꯝꯗꯨ ꯄꯜꯂꯛꯄꯗ ꯁꯦꯟꯁꯇꯨ ꯍꯦꯟꯅ ꯑꯦꯂꯔꯠ ꯑꯣꯏꯔꯛꯏ꯫ ꯂꯤꯂꯤꯅ ꯈꯜꯂꯤꯕꯗꯨ ꯏꯕꯦꯆꯥꯅꯁꯨ ꯈꯪꯕ ꯉꯝꯃꯤ꯫ ꯀꯔꯤꯁꯨ ꯈꯟꯗꯕ ꯁꯥꯗꯨꯅ, ꯑꯩꯅ ꯇꯥꯕꯗ ꯌꯨꯝꯗꯨ ꯅꯪꯅ ꯌꯣꯜꯂꯅꯤ ꯍꯥꯏ꯫ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯌꯨꯝꯒꯤ ꯃꯃꯜꯁꯨ ꯁꯨꯝ ꯍꯦꯟꯒꯠꯂꯛꯄꯅꯤꯅ ꯑꯩꯗꯤ ꯌꯨꯝꯗꯣ ꯌꯣꯜꯍꯟꯅꯤꯡꯗꯦ꯫ ꯅꯪꯅ ꯂꯣꯒꯥꯟꯕꯨ ꯍꯦꯛ ꯉꯥꯛꯄꯤꯔꯦ ꯍꯥꯏꯔꯕ ꯍꯟꯗꯛ ꯊꯥ ꯑꯁꯤꯗ ꯂꯨꯍꯣꯡꯕꯗ ꯑꯩꯈꯣꯏꯗꯤ ꯀꯔꯤꯁꯨ ꯑꯀꯥꯏꯕ ꯂꯩꯇꯦ꯫ ꯅꯈꯣꯏ ꯑꯅꯤꯅ ꯌꯨꯝ ꯑꯗꯨꯗ ꯄꯨꯟꯅ ꯂꯩꯃꯤꯟꯅꯕꯗꯨꯅꯦ ꯑꯩꯈꯣꯏꯅ ꯄꯥꯝꯂꯤꯕꯁꯦ꯫ ꯂꯤꯂꯤ ꯁꯥꯏꯂꯦꯟꯇ ꯁꯦꯀꯦꯟ 30 ꯂꯩꯔꯒ, ꯏꯃꯥ, ꯌꯨꯝꯗꯣ ꯑꯩꯅ ꯅꯈꯣꯏꯗ ꯐ꯭ꯔꯤꯗ ꯄꯤꯊꯣꯛꯂꯕꯗꯤ ꯂꯣꯒꯥꯟ ꯑꯃꯁꯨꯡ ꯏꯃꯥ ꯍꯣꯏꯅ ꯑꯩꯉꯣꯟꯗ ꯌꯦꯜꯂꯛꯇꯕ ꯉꯝꯒꯗ꯭ꯔꯥ? ꯂꯣꯒꯥꯟꯒꯨꯝꯅ ꯏꯕꯦꯆꯥꯁꯨ ꯌꯨꯝꯗꯣ ꯌꯥꯝꯅ ꯄꯥꯝꯃꯤ ꯍꯥꯏꯕ ꯂꯤꯂꯤꯅ ꯈꯪꯂꯕꯅꯤ꯫ ꯏꯕꯦꯆꯥꯅ, ꯅꯪ ꯇꯁꯦꯡꯅ ꯌꯨꯝꯗꯣ ꯑꯩꯈꯣꯏꯗ ꯄꯤꯕ ꯄꯥꯝꯕ꯭ꯔꯥ? ꯂꯤꯂꯤꯁꯨ ꯅꯨꯄꯤꯗꯨꯗ ꯃꯅꯨꯡ ꯃꯄꯥꯟ ꯐꯥꯎꯅ ꯃꯨꯟꯅ ꯌꯦꯡꯂꯒ ꯂꯩ꯫ ꯏꯕꯦꯆꯥ ꯃꯍꯥꯛꯀꯤ ꯋꯥꯈꯜꯗꯨ ꯂꯤꯂꯤꯅ ꯈꯪꯈ꯭ꯔꯕ ꯍꯥꯏꯅ ꯄꯥꯈꯠꯂꯤ꯫ ꯌꯥꯝꯅ ꯊꯨꯅ ꯃꯍꯥꯛꯀꯤ ꯑꯦꯛꯁꯄ꯭ꯔꯦꯁꯟꯗꯨ ꯍꯣꯡꯉꯤ꯫ ꯑꯩꯈꯣꯏꯅ ꯌꯨꯝ ꯑꯗꯨꯕꯨ ꯄꯥꯝꯃꯤ ꯍꯥꯏꯕ ꯅꯠꯇꯦꯀꯣ꯫ ꯑꯩꯗꯤ ꯅꯪꯕꯨ ꯏꯃꯥ ꯑꯣꯏꯕꯁꯤ ꯈꯛꯇꯅꯤ ꯄꯥꯝꯕ꯫ ꯃꯍꯥꯛꯅ ꯐꯅꯌꯥꯝꯅ ꯂꯣꯠꯅꯕ ꯍꯣꯠꯅꯔꯕꯁꯨ ꯋꯥꯈꯜꯒꯤ ꯃꯃꯤꯗꯤ ꯃꯍꯥꯛꯀꯤ ꯃꯃꯤꯠꯇ ꯂꯥꯏꯅ ꯎꯕ ꯐꯪꯉꯤ꯫ ꯋꯥꯈꯜꯗ, ꯃꯍꯥꯛꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯂꯤꯕꯁꯦ ꯌꯨꯝꯒꯤ ꯈꯜꯂꯒ ꯈꯛꯇ ꯂꯥꯛꯄꯅꯤ꯫ ꯍꯥꯏꯗꯣꯛꯄ ꯉꯝꯗꯕꯒꯤ ꯍꯥꯏꯗꯕꯅꯤ꯫ ꯑꯩꯅ ꯌꯨꯝꯁꯦ ꯅꯈꯣꯏꯗ ꯄꯤꯊꯣꯛꯂꯕꯗꯤ ꯅꯣꯏ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯍꯟꯅ ꯌꯦꯜꯂꯛꯂꯣꯏ ꯍꯥꯏꯅ ꯄ꯭ꯔꯣꯃꯤꯁ ꯇꯧꯕ ꯉꯝꯒꯗ꯭ꯔꯥ? ꯏꯕꯦꯆꯥꯒꯤ ꯃꯤꯠꯌꯦꯡ ꯑꯃꯗ ꯑꯥꯔꯊ ꯂꯤꯁꯤꯡ ꯄꯨꯏ꯫ ꯃꯍꯥꯛꯅ ꯂꯤꯂꯤꯗ ꯍꯥꯏꯒꯦ ꯈꯜꯂꯒ ꯂꯥꯛꯂꯤꯕ ꯋꯥꯐꯝꯗꯨ ꯑꯁꯦꯡꯕ ꯐꯣꯡꯗꯣꯔꯛꯏ꯫ ꯅꯪꯅ ꯌꯨꯝꯗꯣ ꯑꯩꯒꯤ ꯏꯆꯥꯒꯤꯗꯃꯛ ꯈꯜꯂꯒ ꯄꯤꯔꯛꯂꯕꯗꯤ ꯅꯪꯒꯤ ꯃꯥꯡꯗ ꯑꯩꯈꯣꯏꯒꯤ ꯐꯦꯃꯤꯂꯤꯅ ꯑꯃꯨꯛ ꯍꯟꯅ ꯂꯦꯞꯂꯛꯂꯔꯣꯏ꯫ ꯂꯤꯂꯤꯅ ꯒꯦꯁ ꯇꯧꯔꯝꯕ ꯑꯗꯨꯃꯛ ꯆꯨꯝꯂꯝꯃꯤ꯫ ꯃꯆꯤꯟꯅ ꯊꯣꯛꯅ ꯍꯦꯛ ꯍꯥꯏꯔꯛꯄꯗꯨꯗꯤ ꯃꯍꯥꯛꯀꯤ ꯊꯃꯣꯏꯗꯨ ꯄꯨꯡꯍꯥꯡ ꯍꯥꯡꯕꯗꯧꯅ ꯇꯧꯏ꯫ ꯑꯩꯅ ꯃꯈꯣꯏꯗ ꯀꯩꯗꯧꯕꯒꯤ ꯌꯨꯝ ꯑꯗꯨꯕꯨ ꯄꯤꯗꯣꯏꯅꯣ? ꯄꯩꯁꯥꯕꯨ ꯂꯥꯏꯅ ꯇꯥꯟꯕ ꯌꯥꯕꯗꯧꯅ꯫ ꯑꯩꯒꯤ ꯄꯦꯔꯦꯟꯁꯅ ꯃꯇꯝ ꯆꯪꯅ ꯁꯦꯞ ꯇꯧꯔꯛꯄ ꯄꯩꯁꯥꯅ ꯁꯥꯈꯤꯕ ꯌꯨꯝꯅꯤ꯫ ꯀꯔꯤꯒꯤꯗꯃꯛ ꯃꯈꯣꯏꯗ ꯑꯩꯅ ꯂꯦꯝꯅ ꯄꯤꯗꯣꯏꯅꯣ? ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯋꯥꯊꯣꯛ ꯊꯣꯛꯂꯤꯕꯁꯦ ꯂꯣꯒꯥꯟꯅ ꯍꯧꯔꯛꯄꯅꯤ꯫ ꯃꯍꯥꯛꯅꯅꯤ ꯑꯔꯥꯟꯕꯕꯨ ꯑꯆꯨꯝꯕ ꯁꯥꯗꯨꯅ ꯉꯥꯡꯂꯛꯈꯤꯕ꯫ ꯃꯈꯣꯏꯅ ꯌꯨꯝꯁꯦ ꯐꯪꯕꯨꯗꯤ ꯂꯥꯏꯔꯗꯅ ꯐꯪꯒꯅꯤ ꯍꯥꯏꯅ ꯈꯜꯂꯤꯕ ꯋꯥꯈꯜꯁꯤ ꯐꯥꯎꯕ ꯑꯩ ꯑꯉꯛꯄ ꯐꯥꯎꯏ꯫ ꯑꯩꯕꯨ ꯃꯈꯣꯏꯅ ꯌꯥꯝꯅ ꯂꯥꯏꯅ ꯕꯨꯂꯤꯠ ꯇꯧꯕ ꯌꯥꯒꯅꯤ ꯈꯜꯂꯤꯕ ꯖꯥꯠꯂꯥ? ꯂꯤꯂꯤꯅ, ꯅꯈꯣꯏꯅ ꯑꯩꯁꯦ ꯌꯥꯝ ꯄꯪꯉꯦ ꯍꯥꯏꯅ ꯈꯟꯕ꯭ꯔꯥ? ꯏꯕꯦꯆꯥ ꯂꯤꯂꯤꯗ ꯃꯥꯏ ꯑꯣꯟꯁꯤꯟꯗꯨꯅ ꯌꯦꯡꯕ ꯉꯝꯗꯦ꯫ ꯊꯪꯅꯕ ꯃꯤꯀꯨꯞꯇ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯈꯪꯗꯦ ꯃꯍꯥꯛ ꯀꯞꯂꯛꯏ꯫ ꯂꯤꯂꯤ, ꯅꯪ ꯑꯩꯈꯣꯏꯕꯨꯗꯤ ꯂꯥꯟꯅ ꯂꯧꯒꯅꯨ꯫ ꯑꯩꯈꯣꯏꯁꯨ ꯎꯄꯥꯏ ꯑꯃ ꯂꯩꯇꯕꯒꯤ ꯅꯪꯅ ꯌꯥꯔꯛꯀꯅꯤ ꯈꯜꯂꯒ ꯍꯥꯏꯕꯅꯤ꯫ ꯂꯣꯒꯥꯟꯒꯤ ꯃꯄꯥꯁꯨ ꯑꯩꯁꯨ ꯔꯤꯇꯥꯌꯔꯃꯦꯟꯠ ꯄꯦꯁꯨ ꯌꯥꯝꯅ ꯐꯪꯗꯦ꯫ ꯃꯍꯥꯛꯀꯤ ꯐꯖꯕ ꯌꯨꯝ ꯑꯩꯈꯣꯏꯅ ꯁꯥꯕ ꯉꯝꯂꯣꯏ꯫ ꯃꯍꯥꯛꯀꯤ ꯇꯣꯉꯥꯟꯕ ꯌꯨꯝ ꯂꯩꯇ꯭ꯔꯕꯗꯤ ꯀꯅꯥꯅꯁꯨ ꯃꯍꯥꯛꯀ ꯂꯨꯍꯣꯡꯁꯤ ꯍꯥꯏꯕ ꯌꯥꯔꯛꯂꯣꯏ꯫